Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom na tabiri ba channel asi 91.2 MHz ta sandok chariba Manipur ki ihan hanba adugum laba community radio service ke Good morning, Diamond gi program ne. Program asigi kuthangda nungti gi phongni ba paw se khana naina ba amadi miyam gi pungning da phawbira pa pungning gi wakhalon bu aikoi mayam khana naina duna tanamina bagi adugum laba akhanna ba program ne. Hauzik leizare adom gi damakta Diamond Radio na sandok chari. Good morning, Diamond. Good morning. Good morning. Good morning, Diamond. Good morning. Ngasi July gitang tara nitoy English sing ani kun gamathoy ingen ginini panba ningthauka ba numit asigi maroi ba pau pejari tabiri ba singbu nirmala thangjam na taram nok sari hauzik maroi ba pau IMC na issue tawkiba gari sing tam loiraba ex mayor amadi co-operator ayambana pikhatlaktre election mai pak na bagi bot lepanati miyam gi thabak tawna ba tholakpani haina nurulna phongdokre Asigumba plena COVID laina gi maram amasong vaccination gi maru oiba miyam da khanghalagani ibam gi taragani toy shuba mapok kumon thoram pangthokre BJP gi central leader sing unarunaba e sarda Delhi chatkre Positive case masing seran turan sandok luba ahom police custody da remand laukre. Hauzik fawada Delta variant case saniga supna mga thengnare anoba positive case sama pantara mathoy thengnaki aduga taraga marina laikhidre. July tara humdoi dagi tara mga fawa Imphal West ki mafam marida yumthong gi test tawgani. Handaki isauda historical monument oiraba thong nambon bigi maraibak kari oigidawri. Hauzik sa paw masata na pizari. Jun taramari English sing ani kun gamathoy da Manipur government ki secretariat mahut development department ki maikay dagi deputy secretary mahut Muhammad Yasser Ahmad Khan na thokiba order amagi matung ina jun tara mga Englishing ani kun gamathoy gi dissolve tawkraba Imphal Municipal Corporation IMC gi mayor amasung cooperator oiramba singda IMC gi maikay dagi issue tawkiba gari sing pikhatnaraktabadagi IMC gi maikay dagi municipal commissioner ke Chandra Kumar na ex-mayor amasung ex-cooperator kun gamarida makoy da issue tawkiba gari sing adu kusinarak na ba ay Bacharol Singh pikre hairi. Deputy Secretary mahut na thokiba order aduda hana layrong kiba Imphal Municipal Corporation adugi ihan hana pangthokiba meeting adudagi paraga corporation adugi Jahi mangagi matam mapungpari haiduna Manipur Municipalities Act English sing mga jamapan mabudraga ni panda piba provision sing amasung masigi amendment singi provision sing matung ina corporation adu dissolve tawre haraga loinana order asi jun tara mga English sing ani kun ga mathoy gi jatnaragani haikibani ex asigi provision sing di matung ina
Ward Development Committeesing, Ward Finance Committeesing yauna atay committeesing adusu cooperation asi dissolve tawraga loinana makoigi tamsingbu dissolve tawre haikibani adum oinamak ISC adugi dissolution adu June 15 digi chatnaba haukrabasu dissolve tawdringaida leiramba Mayor da December Englishing ani kunda issue tawkiba Maruti Ciaz ama amasung Tata Gold Tipper ama yauna cooperator singna hairiba matam asida IMC gi maikaidagi ward level gi solid waste management kidamak issue tawkiba Tata Gold Tipper sing pikhatnarakibadi hairi fivam asidadi tha asigi amada IMC gi municipal commissioner gi maikaidagi ex mayor amasung cooperator kungamari da makhoina issue tawkiba gari sing asi athuba matamda municipal commissioner da khusinnaraknaba aiba cherol sing piduna khangan kebani haire Lakadoriba kumjali sing ani kunda kungani thoida pangthokadoriba tarani thoi shuba Manipur Legislative Assembly gi election da Mari Khetrigao Assembly constituency gi miut oigani haina chongthorakliba Alhaz Sheikh Nurul Hassan sahi kuntragatari na kari karamba wakhalondagi politics da karigidama khongdaraklibano amadi Khetrigao gi miyam gidama kari karamba thabak tauba Pamli haibagi matangda pause asigi Manipur gi politics da anowa maithong haiba candidate singi wakhalon aikoi pumna makna khangminnabagi chatnariba chathariba khongsat asigi saruk ama oina akhanana wari sanarubada hangkhibu wahang singi paukhum piraduna mahakna hai wahang leibak miyam gi thogal tawgani haiduna bot lepagi wakhal fauraklibasi kari karamba wakhalondagi amadi kari pendaba leibadagino paukhum angang oiringai matamda school dagi hauraga ngasi fauba Khetrigao Assembly constituency asida chauna ahongba amata lakpa udri AC asida hauji thangnariba amadi leiriba awatpa sing haibadi basic infrastructure dagi hauraga human resource ta achouba ahongba ama puraknaba hotnaba pamba amadi tauge khaliba thabak sing asi pangthokpa ngamgani haibagi asada chapchaba wakhal leibadagi pumnamaktagi ayaba lauraga AC asigi mihut ama oiragi haina thorakkibani wahang hauzik paliba lengak asi afaba lengak amani khanbibra MLA khara handak disqualification taugi khibagi matangdadi kari haibiningi wahang paukhum lengak ki thaurang thausil policy loina matik chaba ngaktani tawbatabu implement tawba matamda grassroots fawba yawi natragana yaude habidu check tawragadi lengak khudingmak mapung phai haina laujagani disqualification tawkiba adu mitsam ama oina yengluragadi yamna tahoningdaba fazadaba thabak amani aduga atopo wafam amana karigumba songthok sonsin tawriba aduna AC adugi miyamga tanaraga saukhat thaurangi tauba oirambadi miyeng amada amuk yengba yarambani karakpana party amada karakpa atopa party amada songthok songshin tawribasi lo khangdaba amadi miyamgi ihul khangdabani haijaningi wahang karamba party da mirep oigadoribage lakadoriba election ashida kari karamba issue da yumpham oiraga miyam mangda pukhatuna lanthengnage khanbiri Baukum National People's Party ki state ki General Secretary Organization ama oinasu hauzik thaupuri maram aduna lakadoriba election asida National People's Party candidate ama adumak oina vote lepkani haike Grassroots ta mass awareness campaign tawbada miyamgi pukning amasung makhoigi thabak singbu akaknaba saktam amada purakpada sumang kumay na maru oiba thaudang lawri wafam asi Chief Minister gi hona jaman gi makhada Manipur Government ki Directorate of Information and Public Relations DIPR na puthokpa COVID-19 awareness media advocacy campaign gi saruk ama oiriba sumang kumay kaidawbagi kidoino ngarang palace compound da leiba Iboyemas sanglenda utkre
Extrajudicial Execution Victim Family Association ivam lingkhatkibagi 32 suba kumon thauram ngarang COVID protocol ngaktuna Kwakaitel Tiam Laikai laiba Human Rights Alert HRA gi conference holda pangthokre thauramgi mapung oiba sarukta ibamgi secretary na Supreme Court of India da file taukiba PIL gi matung ina hauzik CBI na sathariba investigation amasung session court amadi chief judicial magistrate singi court da chathariba while singi chahi oiba status report puthoki thauram asigi chief guest oikibi Minakshi Chanambam Ditaramathoy July a compilation of reports pertaining to Operation Blue Bird and murder of Manorama Kauba Larik Amashu Fongdokhe Thauram asida SRA gi Executive Director Bablu Leitongbomna extrajudicial killing da hakthengnana chenaba military personnel sing mara leire khangna afaspa gi marumda laikibana cherak fangdaba leiri fake encounter da chenaba security personnel sing mathakta trial taunaba GJM Imphal Westna High Court da reference taukre hairi mahakna makhata na hai ivam safong lakhibadagi hauna chahi ngasi fawba laurakliba thaudang adukki matik chawi fake encounter gi thaudok kaya gi matangda Supreme Court amasung malemgi phamba kaya da puthoktuna khana naina khre adubu leibak thibadi ivam na chahi 32 chupna thengnarakliba lan asi mai pakpangamdri haike Ngarangi thauram aduda ibamgi President Renu Takhelambam Laikhidrabi Manorama gi maupa yauna human rights activists singna charuk yakhi Bharatiya Janata Party BJP gi Central Leader Singh Unarunaba BJP Manipur Pradesh ki President A Sarda ngarang Imphal thadokuna Delhi chatkre BJP Manipur Pradesh ki President A Sarda gi Delhi khongchat asi handakta Manipur Lok Sabha gi MPP da RK Ranjan bu Union Minister of State External Affairs and Education oina thabak paihan birakpagi damakta loinana awang nongpok lamdamgi MP kaya busu center da leiri balengak asigi Council of Minister da hapiduna tongan ba department kaya nauna pahen birakpagi damak Prime Minister Narendra Modi BJP gi National President JP Nadda da amadi party asigi luchingba kaya unaduna harau teamba fongdokpaga loinana tawbimal khangba otpa oina chatpani hairi BJP gi National Leader Singh unabagi khongchat asida BJP Manipur Pradesh President Sarda State asida hauzik sathariba party organization gi thabak thorom sing paudambaga loinana tongda paikhat kadoriba amadi sangsilakadoriba khongthang kaya gi matangda kumna khana nainarakhini hairi A Sarda Delhi Airport ta hek thonglabaga BJP Mahila Morcha gi kaya karta kayana harau teamba okpaga loinana ikai khumnaba otki hairi Imphal West ki Deputy Commissioner na thokiba order amagi matung ina ngarangdagi hauna ahanbo ina district asigi Takyel Khongban area gi tongan ba mafam ahumda chathakiba yumthong khudingi miyoi ani COVID-19 test tawkhibagi matangda miyoi chatret test tawkhibagi manungda positive case samanga thengnari haiduna social media gi platform singda lana sandoktuna viral ohelubani haiba miyoi ahum police na ngarang dagi farga numit marinigi makhoigi custody da remand lawkhre police custody da tha asigi taramari fawba remand lawkhraba miyoi sing adudi naurem thong khumantem laikai dagi sagurakpam Johnson Meitai chahi kontra apokpa S Gandhi Meitai Sekmai Laipat dagi thaudem Romesh sahi kontra ga mari apokpa TS Ibo Chauba amasung thaudem Bikram sahi nifuga homdoi apokpa TS Kulani
मखोई अहुमना सोशल मीडिया दा लाना संदोकलुबगी मायोक्ता डिस्ट्रिक्ट असigi डिप्यूटी कमिश्नर टीएस किरण कुमार ना ngarang फाइल तौखिबा रिपोर्ट अमगी मतुंग इन्ना लमफेल पुलिस स्टेशन ना केस एफआईआर नंबर 9047/2021 under section 5051B 290 IPC gi masung section 54 disaster management act english ani gi manga register tawduna lokhat khibani loinana police na phagalaba makhoi ahombu ngarang mari leinaba court ta tha asigi taraga mari fawbada police custody da remand prayer tawraduna puthorakhibada court na ayaba pi khibani panbayabadi police ki maikai court ta submit tawkhiba makhoi gi police custody remand prayer da phongdokpagi matung ina ngarang takyel khongbal area da mafam ahum da pangthokkiba yumthong khudingi miyoi ani test tawbada miyoi chatret ke kontraga tare test tawbagi manungda miyoi kontra matoi positive oikhiba thengnakhibani hairi ngarang nungtil COVID-19 command control room na thorokpa cherol amagi matung ina anirak suba oina chaliba tha asigi ani dasu delta variant ki positive case humbuga mapan thengna khragama matungda COVID-19 positive oiraba miyoi singdagi khomjinba nesho ferrigen NP swab sing test tawkibadagi thengnarakpa sing yauna ngarang phawbada delta variant ki positive case masing थेंगनबा चनिगा सुबना मंगा सुरे हाइबग लोइनाना हौकिबा पुंग कुनमरी की मनुंगदा अनौबा कोविड-19 पॉजिटिव केस समापन 13 थेंगनखी अदुगा मियोई 13 लैखिद्रे हाइरी ngarang नौना थेंगनखिबा पॉजिटिव केसिंग अदुदगी मनुंगदा CAPF की पर्सनल तरागा मरी नि अदुगा लेमहौरिबा केस मसिंग चनिपानगा मुद्रा तरेतना मिचम मियामनि मसिगी मनुंगदा नुपा चामरिगा हुमफुगा मरी नुपी चामरिगा कुंथ्रागा हुमदोइनि हाइरी केसिंग असि थेंगनखिबा मफमसिंगना रिम्स तरा जनिम्स दा मरफुगा तरु डिस्ट्रिक्ट हॉस्पिटल सिंगदा चमंगागा मबुद्रागा निपान अमसुंग अतै टेस्टिंग सेंटर सिंगदना केस चनिगा तरागा तरे थेंगनबनी हाइरी इम्फाल वेस्ट की डिप्यूटी कमिश्नर नगरांग थोकिबा ऑर्डर अमगी मतुंग इना था असगी 13 15 फाउबा डिस्ट्रिक्ट असगी तोंगान तोंगानबा मफम मरी दा लैबा युमथोंग खुदिंगी मियोई अनि कोविड टेस्टिंग तौबगी स्पेशल ड्राइव चथगनी हाइरी चेरोल असगी मतुंग इना था असगी 13 दा उरिपोक पोलेम लैकागी ओइना उरिपोक पोलेम लैकाई कम्युनिटी हॉल दा यूथ लाइब्रेरी क्लब की मतेंग लोइनाना टेस्टिंग पांगथोकनी अदुगा था असगी 13 दना नावरेम लैकागी ओइना चाखत खोंगथांग क्लब मतेंग लोइनाना कांसी एकाडमी दा पांगथोकनी था असगी 15 दना मथंग सिटना लंगथबाल कुंजा वेलफेयर क्लब की मतेंग लोइनाना लंगथबाल कुंजा मखा लैकागी ओइना LK मोइरांग सुदेव सुबेदार का लंपाकता पांगथोकलगा लंगथबाल कुंजा मखा लैकागी ओइनासु तौपोकपी कैथेलदा लंगथबाल कुंजा वेलफेयर क्लब ना खुसमनदना मफम अनिशिदा स्पेशल कोविड टेस्टिंग ड्राइव चथगनी हाइरी मफम सिंग असिगी युम सिंग दा लैबा मियोई अनि टेस्ट तौबा असिदा करिगुंबा पॉजिटिव ओइबे यरकलगदी मखोइगी इमुंग अदुगी लेमहौरिबा मियोई अमसुंग मखोइगा कोलुप अमतदा लैमिनरिबा इमुंग सिंगी मियोई सिंगसु टेस्ट तौगनी हाइरीबा कोविड टेस्टिंग की स्पेशल ड्राइव असिगिदमक मथौ ताबा थौरांग सिंग डिस्ट्रिक्ट असिगी चीफ मेडिकल ऑफिसर CM1 ना लौखटनबसु ऑर्डर असिना खंगहलकली
Heroin number 4 yauna mayay kaba sinjaksing oina sizinaba drugsing lalonba miyoy ama ngarang numidang pung 12 rom tarakpada Lilong Police amasung Thawal Commando gi combined team amana fare hairi faraba miyoy adugi maming Makakmayum Nasir Khan Elias Amu Sahi Kuntraga Mari Kawi Lilok Haurebi Turel Ahanbi Darul Ulum Matagtagi Makakmayum Rasid Ahmad ki machanupani hairi Mangondagi heroin gram nifugataret dasmik nipan SP capsule chamaga humbudraga mga WY tablet chamaga kontra taret N10 tablet taraga mari seize daure hairi mahaki mathakta Lilong Police Station na NDN PSA ki makada case ama laukhatle hairi Manipur gi puari gi tangkak amadagi ngasigi mirol ga sagon narakliba khwairamban kaithel gi sarukta nambul turen gi mathakta lairiba thong nambon bigi maraibak handak sahi gi ising isauda kari oigedori haibagi wahang lamdam asigi miyamna hangna ba haurakle Manipur gi puya Saitharol kumbabada irambagi matung ina adungai ningthau Chandakriti na panba matamda kumjali singa mga chanipan yang kay gamarigi tawan gi kun gamarini panba sagol sen numita hana khwairamban kaithel manak sida lairamba thong adu te I hairi hana lairamba thong adu tek padagi chahi adumaki poinu gi tarani panba yumsakaisha numitagi laibak ningthau yauna hauzik fawgi mirolna uriba seki thong nambonbi asi saba hawi hairi thong asi sabagi thabakna Longjamba Dharma Singh Urul Puren Chingba Lusingba kaya Lanmi Sangsaroi ahumbo Khut oinana mang thahanduna sahali hairi thong nambonbi sa saba haukibagi thauram amaibi pumnamak leiba subsen maikai mari amadi ningthau yauna saruk yakibani wafamsu palli Hairok Assembly Constituency gi miho Dr. Thausom Radhesyamna ani shuba tangkaki oina ngarang su ACSC gi manungdagi COVID-19 na maram oiraga laikhidraba imung Nepalda lupa lishing yangkai gi mateng pangkre ngarang Hairok AC gi oina hangdogliba Community Home Isolation Center da SOP ngak na pangthokpa tengbang sel yenthokpagi pukning nungsiba achamba thauram amada MLA gi maikay dagi tengbang sel adu laikhidraba singi imung manung gi miyoy singda hagthengna na khusin na ke All Manipur Newspaper and Electronic Media Employees Association MNEMIA gi chatliba kumjali sing ani kunga mathoi dagi kunga mari fawgi oina thaupu gadaba sing khankhre hairi Thaupuba-sing asi June 12 English-sing ani kunga mathoida pangthokhiba association asigi yangkhaiga mapalak suba mifomda khankibani hairi khaliba-singdi ke Amuchau President S. Romeo Vice President L. Ambari General Secretary M. Gogo Joint Secretary K. A. Sundar Finance Secretary O. Jina Auditor M. D. Sabir Publicity Secretary and Nanau Assistant Publicity Secretary A. Bimol General Secretary Helping Hand amasung E. Amoba Joint Secretary Helping Hand ni hairi
Manipur leingakna COVID-19 sandorakpa thingnaba laukhalagliba thabaki manung chana Health Department na tha asigi mapanda thokiba order number MED 1706 taranithoi Englishing ani kun HS Health ki manung matung inna yum da changduna COVID test tawbagi thabak Kaksing district ki oina su ngarangdagi Kaksing AC ki MLA A Mayang Lambam Rameshwar gi miyeng makhada chatharakpa ngasi mioi mari positive oiramba thengnakhre ngarang Kaksing chumnang laikaida mioi chanigani food test tawbada mioi mari positive oiramba thengnakhi ngarangdagi ngasi fawbada laikai asida mioi manga positive oiramba thengnakhi hairi amaromda Thobal District Administration gi miyeng makhada charangpat maning laikai ward number 5 da ngarang yum da changduna mioi chanigani furom test tawbada mioi tara positive oire hairi Haukiba Jun Kungani Pandagi Thiam Konjingi Lairampat Fumnompat Amadi Seksabi Pata Satliba Thambal Thamset Amadi Thamnana Chingba Yengba Lakpiriba Lamkoiba Singda Athingba Thamduna Lakliba Adu Hayengdagidi Athingba Asi Hena Kansinjaragani Maramdi Hauzik Malemgi Oina Akiba Fanglaba COVID-19 gi Saithengna Manipur Pumba Amadi Miyam Konjindasu COVID-19 gi patient masing hengalakpana maram oiduna matam kharagi oina lam koiba lakpiriba singda athingba thamjabani kanagumba amatana athingba asi thugaibidanaba haizari haina village level COVID-19 task force Thiam Konjin gi maikaidagi fongdorakle Disaster Management Institute, Relief and Disaster Management Government of Manipur ga Huidrom Village Management Committee Huidrom Maira Paibi Amadi Huidrom Youth Development Club ka khusamnaduna Disaster Management with emphasis to COVID-19 Hybrid Training Cum Awareness Program ama Huidrom Mayai Laikai Community Hall da pangthokre hairi College Oza Sing Yauna Manipur Lengaki Employee Singda Tare Suba Pe Pikraba Government Polytechnic ki Oza Singina Pibidabadagi Tha Asigi Kun Faugi Manungda Order Thokpidrabadi Tha Asigi Kun Yamathoidagi Maheroi Singi Online Class Tawdaba Exam gi che Yeng Daba Amasung Atai Academy ga Mari Leinaba Thabak Pumnamak Leplagani Haibagi Cherol Amashu Education Minister da Pisin Krahaina Government Polytechnic Teachers Association GOPOTA gi Secretary Oinam Dhanabirna Thadorakpa Cherol Amana Fongdorakle Cherol Asinahai All India Council for Technical Education na recommend tawraba tare suba pe asi pibinabasu kumjalising ani tarama pangi July thadagi Manipur laingakta mari leinaba che sangsing pisin bagaloinana haizaduna lakpani adubu Polytechnic ki oza singi masing yamdabani karishu tawbangamloi khanbanara khangdre ngasi fawba tawidri waro barabara oza singna mahiroi singi career khalaga asuk sangba matam asi strike na chingba amata tawdana lakpani adubu ngasidi tangai fadana khangba ngambagi pankhai lan khraba oza singna thabak lepagi khongjang sangsinduna online class taroktadaba matamda Polytechnic ki mahiroi singna amadi mahiroi khunagi khanbirabadi mahiroi singi lup singna waro biganu pumnamak asi Manipur laingakna thokanbani haike
Mama oibisingbu lengaksina nungsibibagi mahai soidana fangani khwairambangi hiram kuding ima singbu khanghanbiyo haina mari shuba khwairamban ima kaithel luki General Secretary M Binodini na thadorakpa jerol amana phongdorakli jerol asina hai Manipur lengaki akhanaba thaurang amada District Administration Imphal West na mari leinaba department kuding makka khusamnaduna numit nini chupna COVID vaccine kapthokpagi thauram ama khwairamban ima kaithelgi ima ibel singtagi oina sinbi khiba asi yamna historic oibata natana ima ibel singbu lengak na lumna lawi haibasi ima ibel singna kaidongnungda kauroi loinana miyamgi oiba lengak mara taplabasu taplashanu haina ima ibel singna taibang mapugi mafamda thauni jari hingnabagi lanfamda sinmilonda achouba safu piriba kaithel mari sida miyamgi thawal tawbiribi ima ibel singbu lengak asina karida soiki ngamki gadage haiduna ngakpi senbiriba asida luk asina apenba phongdoksari lamdam asigi mahausagi khalngakna thamnaba ecopat amadi wetlandsing kannaba policy program ama sembiu haina voluntary network for green art Manipur gi convener Laishram Debana Manipur lengaki pukning chingchilakli voluntary network for green art Manipur na sinduna sangai chongbidagi tentha tabadam faubagi ecof west ecof safe ecopat safe wetland haiba hiramda ngarangdagi hauduna chatharakiba uchara sing thajinba aduda Devana hai wetland singda mahausagi khalngaktuna thamba khaktanatana kanaba kayasu piri laibak thibadi kumjali sing amaga chamapan yangkhaida lamdam asida wetland jamanga gi mathakta leirami adubu human development ki mingda asum mangsilakpadagi haujik supnagi 33 khakta ngaisilakle passing asigi structure mangsilakle laifam thokpa water body leiraktre human development ki mingda thabak tausilakle asina passing asi mangkhiba yabagi akiba leire wetland asi haibasi environment ki damaktadi kidney ni hairibani adubu human development ki mingda lamfelpat kaishampat porompat takelpat yaralpat lausitpat na chingba wetland kya ngasidi maming tawgi ngaihore wetland da ising ichawdagi ngakthokadoribani nutrient mayamgi tungfam oiribani karigumba matamda nungshit sitpada buffering ama oina mathau tawribani flora amadi fauna gi tangjafam oiribani wetland mangsilakpadagi indigenous ki oiba sa usek kaya ngasidi lamdam asida mangkhre ngasi usek thariba mafam asi matam amada sangai chongduna sanaramba mafam amani adubu ngasidi maming tangai haure haike COVID-19 laina laichana saitheng kya piraklabasu Khetrigao AC da leiriba yumthong khudingi chakhum mai mudhandana bagi pandamda Khetrigao AC gi MLA e nahakpam Indrajit ki mityeng makhada miyamda tengbang bibagi makha chatharakpa oina ngasisu 4/26 Khetrigao laikai top khongnangkhong amadi 4/22 Khetri Bengun awang laikai gi umthong singda chana thaknaba polam sing tengbang khre tengbang polam sing adu yenthok laduna MLA nahakpam Indrajit ki loinabi
Nahakpam Rekhana Haiki Tamchiraba COVID-19 amaram oiraga awaba kaya mayok nariba miyamda tengbang bagi mingda political gi khudong sabalaw na nabahot na bagi thawong kaya social worker ni haijaba singna chatharakli ba asi tawhaning de political gi khudong saba law na naba hona bagi mahutta thamoi sengna tengbang biu Ketrigaw AC gi leidiba miyambu Laina laisat asidagi ngakthokna na bagi damag MLA gi migyeng makhada tongan ba club amadi organization singa khosamna duna thabak thorom kaya paikhatuna lakli masida sunatana AC asida leiriba yumthong khudingi chakhum sing mai mudhan ba yade haiba MLA gi pandam adu fangnanaba amadi thabakta onthokpa oina miyamda makhal makha kaya gi angamba tembang sing tawduna lakli makha tanasu AC asigi awaba mayok nariba miyamda tengbang bagi thabak leptana chathagi gani hairi State asigi wangmada tongan ba mafam da panduna lairamba nupa nupi amadi angang yauna punna miyoi chatret katararong ngarang flight mangana Imphal Bir Tikendrajit International Airport ta pusilakre ngarang ayuk pung 8 minit tara mangarom taba matamda Indigo 6 E2251 flight asena Guwahati da panduna lairamba miyoi chamaga humbra mathoi puduna Imphal Airport ta thonglaki aduga ayuk pung tara minute nifuga mangarom tabada Air Asia I5783 flight asana Delhi amadi Guwahati da panduna lairamba miyoi chamaga kuntraga mathoi puduna Imphal Airport ta thonglaki ayupung tara mathoi minute mangarom tabada Air India 9 I741 flight asina Kolkata Guwahati amadi Dimapur da panduna lairamba miyoi nifuga taruk puduna Imphal Airport ta thonglaki haike Lepat laitana sangsilak liba COVID-19 gi awareness program gi manung channa Khoken Village da COVID-19 gi wakal tamin na bagi thauram ama Selin Digital amadi NR Media na sinduna pangthokre haina social digital gi Field Publicity Officer KHH James na thadorok pacherol amana fongdorakli Gerol asinahai thauram duga mari lainana Fanjawam Ranjit Producer Senil Digital na Fongdo Kibada Huzimaki Oinadi COVID-19 git sapsaba hidak laitribanina Aikoi pumnamak na COVID vaccine choidana kapthok minasi Vaccine kaple haiduna SOP na thaibadi langani vaccine kapthok bagaloina na SOP ningthina punamak na ngaktuna chatminasi adudata COVID-19 asi thengnaba ngamgani Aikoi pumnamak na wakal taminana bagidamak Manipur gi mapang khudingda COVID-19 awareness kam COVID-19 poster campaign asi pangthok sabani campaign aduda KHIS James Field Publicity Officer Sanil Digital amadi NR Media gi proprietor NR Rajesu saruk yaki haire IJR South ki makhada More da laiba Assam Rifles ki kangbuna tha asigi nipanda More gi Myanmar border crossing area da jingnaba miyoi sing chathok sasin tauri haiba pau fangbadagi mafam aduda sangsilubada gari macha amada miyoi khara lakpada
Assam Rifles ki kangbusing ubadagi mafam adu thadoklaga Burma border romda thousinduna lanthokre hairi Assam Rifles na mafam aduda makhatana thiba homba chathabada tongan ba bag ta haptuna purakpa U handbag khongof sanaroi sanapot amadi Firol na jingba mayam yauramba thengna ki hairi faraba polam sing adu logi oiba thabak lokhatnaba moregi custom office ta sinakre hairi Ining thausi minister amadi miyam gidamak maisau singna thongni jagadoriba haina maisau ningsing luf khurai gi secretary hantem irabat maitena thadorok cherol amana phongdorakle cherol asina hai surol chahi kaya gi mamangdagi chingu maisau singna tunglam sakki damak iduna thambiramba thoklakadaba thaudok wathok afaba fattaba mahai malem amadi leibak asigi damak asi fawba Jumduna adumak leiri adugumba ibiramba leibakna haibaga pangkhak oiba ngasigi hingliba akhang ahisingna tasin khomjinduna thamli asigumba matam-matamgi oiba leibak awaba taraklaba matamda laithau thauram tawduna miyoising kalibani haibagi thajanabi ngasimaksu chatnari miyoibana warabada sembiba mapu thawaibu puthokpiduna Miyoiba haibadu ohenbiba mahakna changjaba khakta natana aroiba pambaini asumna ariba puya leiriba leibak ningthau leibak ki luchingba amadi miyam warabada singjamai lambigi mammaning thangba leiba chinga chingi awang thangba naponggi aroibada leiriba ima panthoibi sasampat hairiba laifam khubam asida laithau thoram taurabadi awaba kokniye hairiba Iribadu Tengnar Zarure Lakliba July Taragani Toy Ingengin Nipan Bandumitki Ayupung Nipan Gaminit Tarahumdoi Tabada Jingni Chuplen Ne Hairiba Puya Asi Iriba Laithau Tauram Maisau Singna Miyam Yai Fanaba Layong Laichet Kangdaba Lainana Mishimina Thokhaliba Asi Thok Nanab Thok Kok Nanaba Thoni Jagadori Haina Gerald Duna Makhatana Fongdorakli Kangpokpi District Police amadi kontrakat Nipan Soba Assam Rifles ki apunba team amana district asigi manung chanba haizang khulgi umangda sakhangdaba singna lotuna thamlamba yamlaba kholai sing phagatpa ngamkhre haukiba tha asigi tarukta Kangpokpi District ki manung chanba haizang khulgi umangda sakhangdaba singi kholai lotuna leire haiba pau fangbadagi mafam aduda changsinduna thiba homba chathaki makhatana Haijang Khuldagi Nongpoklomda kilometer mga taruklom chatlaga umangda amuk makhatana thiba humba chathabada tha asigi nipanda yamlaba kholai sing adu phagatpa ngamkhibani hairi Sorana Sinduna Together We Can Haiba Team the Awareness Come Tree Plantation ki thoram ama ngarang Sora Kaithel maya dalaiba club asigi sanglenda pangthokre miyamna uthasi uhingansi haiba kholaw lawkhre Sora Jila Parishad member su oiriba Kaksing Jila Parishad ki upapradhan upaadaksa amadi Nazimuddin amadi Sora amasung Palel GP gi pradhan ani yauna pangthokiba ngarang ki thoram aduda Range Officer Kaksing Naurem Munal Alliance Force Development Alternatives Manipur ADAM Secretary Khitrimayum Surjit amasung Angansing Eco Park Kaksing Caretaker Pukhrambam
Biramangolna resource person sing oina saruk yakhi. Miyamna yamna pamna yengnakiba maming lairaba Manipuri film kya puthokraba saknairaba filmmaker Homen Diwai laikhidre mahakna laikhidabada maikai kayadagi awawa phongdorakli laikhidraba Homen Diwai na puthoklamba film singi manungda kharapallabada ya school gi pakhang angauba Dr. Hemogi Heloi ai actor natte Dr. Yaima BDF Thasna na chingba ya school gi pakhang angauba si Nipan Suba Manipuri State Film Festival da Best Film Governor Award English sing ani tara humdoi fangbada natana Best Director amadi tongan ba award tara humdoi film asina fangkhibani hairi Manipur da COVID-19 ki case leptana hengalakpaga loinana sibagi masingsu hengalakli imong kyada Sena khaina bagi awa maisana nili fibam asida lengak namiyangi punsi kannanaba mangda thambiraga semgat sagat bagi thabak lepiraga hospital singda ICU masing hangat hanbiu haina pasoi ACG MLA ke Mirabaina Fongdorakli Longa koirel thong amasung haibi lok turelda athingba thamkhigani haina Longa Koireng Youth Club LKYC gi Secretary R Ngirsokam Koirengna thadorok pacherol amana fongdorakli Hauzik mapan yoiba pau pizari Israel amasung Jordan gi marakta water deal taunakhraba matung Israel gi President Isaac Herzog amasung Jordan gi ningthau Abdullah Aniga telephone gi khothangda wari sanaduna Middle East da ing tapna puraknabagi matangda khanakre haina state na jalaiba Petra News agency na fongdorakle United States ki nongchup thangba sarukta ka hena sagalakpana maram oiraga California gi mafam kharada lanmai sing chakpa haurakhibaga loinana fair fighter singna mai kanbagi thabak akanba mawngda chathaba haukhre haire South Africa gi hanagi President Jacob Zumabu jail da thamjin khiba atubu yaningdaba fongdoktona ngarang leibak adugi miyamna mafam kyada khongjang changsinkhre khongjang changsiliba miyoi sing amadi police ka akanba mawongda mungnabagi thodok sing thokraba matung police na miyoi kungani pan fajinduna thamkhre haire Australia gi maru oiba city singda COVID-19 gi anauba variant Delta na akanba mawongda saitheng piba haukraba matung leibak aduda numit khudingi anauba case masing lepalaitana hengalakli Israel gi hanagi Prime Minister Benjamin Netanyahu Minister gi leifam adu tha amarom
henna thadokduna lakhibani adum oinamak mafam aduda thadoknabagidamag July 10 da aroiba matam pikraba matung July 10 gi ahing nongyai Prime Minister gi residence thadokre haina official singna phongdorakli haukiba sagol se numita Bangladesh da factory ama maina chakpadagi thaudokta miyo yangkhaini toisian kraba matung factory adugi mapu police na fajinduna thamlakhibani madugi matung mahakpu ngarang police na mihatpagi charge tawkhibani hairi Malemgi mafum khudingmakta coronavirus laina laichana pirakliba chaitheng asi khudingmakna yamna checksin lokfam thoi amadi hauzik oirakliba fiwam asina maram oiraga malemgi laibak khudingmakta economy gi oiba achauba chaitheng ama piraba yana lei haina US Treasury Secretary Janet Yellen na phongdorakhi Turkey gi nongpok thangba sarukta ngarang numidang migrant-sing puduna lakhiba bus ama accident thokpadagi thaudokta miyoi 12 sikhibaga loinana kunga taruklom asok apan nangkre haina local media report amana phongdorakle Housing makha tarakpada sanabagi pau pizari South America gi football sanaba leibak singi manungda khwaidagi thak wangba tournament oiriba Copa America football tournament ki ngarang ayuk angan bada sanakhiba final match da Messi na luchingba Argentina na Neymar yauna Brazil bu panjal ama suino da maithiba piduna Copa America Englishing ani kungama thoi gi title lawkhre World number 1 nupagi sanaroi Serbia ki Novak Djokovic na Wimbledon Grand Slam tennis tournament ki final da Italy gi Matteo Berrettini bu maithiba piduna champion oikhre junior boys ki kanglukta Indian American sanaroi Samir Benjarni atopa USA gi sanaroi Victor Lilov bu maithiba piduna title phangkhre India gi nupigi cricket team na England da sanaba tour gi manung chanba anisuba T20 match da ngarang yumbu laibak asibu makhoina run nipan da thoiduna match ahungi series adugi amamamda laikhre ngarang nongyai matung pung 12 makhai da London gi Wembley Stadium da sanagadoriba European Football Championship Englishing ani kungi final match ta miyeng tabala kadoriba babok singna ticket paiduna changlaklabasu mahakna stadium manung yaujingai da COVID-19 sandokpada risks yamde haibagi group utpagi tangai fadabal leirakli amadi International Olympic Committee amasung International Federation singna Tokyo Olympic ta track and field gi discipline gi oina karigumba athlete ama Olympics manung da COVID-19 positive oiraklabadi mamangi round da mahaki mathangda khwaidagi fazana laikhiba athlete aduda khudong saba piragani haike Hauzik loisalakpada maroiba pau muk pijari IMC na issue tawkiba gari sing tam loiraba ex-mayor amadi co-operator ayambana pikhatlaktre election mai pak nabagi vote lepanate miyamgi thabak tawnaba thaduk thoklakpani haina Nurulna phongdokhre asigumba plena COVID-19 lainagi maram amasung vaccination gi maru oiba miyamda khanghalagani haina phongdokhi
Ibam Gitarani Toy Shuba Mapok Kumon Thoram Pangthokre BJP ki Central Leader Singh Unarunaba A Sarda Delhi Chatkre Positive case masing Saran Turan Sandok Luba Ahom Police na custody da rimal laukre Hauzik fawda Delta variant case saniga sumna mga thengnare anoba positive case samapan 13 thengnaki aduga 13 laikhidre July 12 dagi 10 fawba Imphal West ki mafam marida yumthongi test tawgani Loinana handaki isawda historical monument oiraba thong nambon bigi maraibak kari oigidawri Pizariba pau sing at siga loinana nungtigi fong liba pau se singdagi lokthok saba maroiba pau pizabaloishin jari Tabiri basingbu amukahana Nirmala Thangjamna Khurumjari